आकाशवाणी इम्फाल R.K.Gorani na pau pajari ahanbada maruoiba pau naga-singi marumrang hunbagi kumhai luingai ni na lakpada Mukhyamantri Nongthoman Biren Singh yauna lusingba kayani yaifa paujel pirakli Tripura Vidhan Sabha Mikhal gi vote khomgi matam ngasi nimidang wairam loiragani Ngaksel Mantri Rajnath Singh ngasi Bengaluru da pangthokliba Aero India gi saruk am oina Ngaksel Mantri Singh mifam da saruk yagani amasung Kendra gi Culture gi Raja Mantri Arjun Ram Meghwal ngasi New Delhi da kunitoi suba Bharat Ranga Mahotsab lisingani kolhumdoi hogdok lagani Naga singi marumarang hunbigi kumhai lungai ni hayang pangthokani kumhai asina lakpada Mukhyamantri Nongthoman Biren Singh yauna lusingba kayani yaifa paujel pirakli maki paujel da Mukhyamantri na hai jagoi isai punna chamin thakminaba amasung isor khurumbana mapung oiba tharom oidana pangthokpa lungai ni kumhai asina aikhoi maselgi marakta amato obi wakal hena sesil henbo oiresanu Dharma kangrup khenabi wafam thadoktona harauba amasung nungsi chanabi wakal sandoklasi haina Mukhyamantri na hairi Maki Paujelda Siksa Mantri T.S. Basanta Kumar Hai Naga Singi Marumrang Hunbigi Kumai Lungani Lakpasina Kum Amagi Mahi Marong Thaduna Anoba Asa Amagaloina Honabagi Tanjama Pire Kumai Esna Lakpada Rajas Kimiangi Marakta Masin Mana Obi Wakalon Hena Session Bo Oirisano Hairi Rajas College in Sengonabigi Matang the Mamang Sehigi July Kunmarida Manipur College pangthokiba panel discussion gi recommendation gi matang da Manipur Rajapal unakre Rajapal na hairakpadagi matung ina Governor Corpus Fund for Research and Academic Award for Research and Academic semnaba cherol ama Manipur Alumni Association na Rajapal da pisinkre Corpus Fund asina thabo pangthok matam da raja asigi sothana leiriba higher education gi lamda ahongwa purakpa ngamlagin haina Manipur College Alumni Association amasung Human Rights Commission hanagi member Ngangbam nungyaina pangmising da phongdorakli Tripura Vidhan Sabha Mikhal gi vote khomgi matam ngasi nimidang wanam loiragani Vidhan Sabha Kendra Humphuda Raja Vidhan Sabha gi Mikhal lakliba sagochel nimita pangthokani Mikhal asi santi oina pangthok naba election commission section thorong khuding mug lokhatle Mikhal asi mangoina na Bharat Bangladesh ngamkhai amasung atopa raja singa tainaba ngamkhai gi mafam sing thingzille Rajas ta ainam so santi raksa gi phibam ngananaba gi damak ahenba security force ki company sing sijinari Mikhal asida nupi mirep kunitho yaungna punna mirep chani yangkhai mapana lamba taunari Sarkar pairbe BJP na sit yangkhai manga da makhoi gi mirep thadokli IPF tina sit manga da makhoi gi mirep thadokli Amaromda CPIM na sit nipum doida aduga dol asiga nongna chungsinariba Congress na sitra hamda mirep sing thadokli Regional Party am oiriba TIPRA Mothana Vidhan Sabha Kendra nipuni thoida amasung TMC na Kendra kunipa na mirep thadokli Panbayai English ni taran pan na pangthokiba Raja Vidhan Sabha Mikhal da BJP na sit kontra tarukta amasung IPF na sit nipan amasung CPIM na sitra taruk phangkhibani Mikhal asta Raja asigi sakwa thorang infrastructure phagathan ba social security nupi singda sakti piba amasung hanagi pension scheme hingat hambana sing wafam na maruiba oiduna rajya dol singna voter sing puning sing sinna honari BJP ki Nation President JP Nadda ngasi Kohima da laiba BJP head office ta Raja Vidhan Sabha Mikhal ga mai lenena dol ge manifesto puthok lagani Sri Nadda ngasi Nagaland da thung lagani Mana Kohima da laiba Capital Cultural Hall da BJP amasung NDPP ki apun mifam da wa ngangani Mifam asida NDPP ki lusingba amasung Nagaland ki Mukhyamantri Nephew Rio saruk yagani Panbayai lakliba Nagaland Vidhan Sabha Mikhal da BJP na sit kun amasung NDPP na sit nipuda Mikhal thenana bayana khivani sit humpuleba Nagaland Vidhan Sabha Mikhal gi vote khomgi thaba kham thengna kalle thasi kontre da vote thada nagadori ba Raja Vidhan Sabha Mikhal asida punna mirep sama marpu humdoina lamba taunagani BJP ki mirep amadi hanana lamba yautana kakhrabani Meghalaya da election commission ngasi mamangi Mikhal da vote thada bagi sangnim kiba kendra kharada My Vote My Valentine campaign pangthokli campaign asi maruiba pandam di thasi kuntareta vote thada na basida nahaw oiba voter singna vote thada ba thorong na ba puning thogatpani Rajgasip Electoral Officer FR R.K.Gorani Hai Vidhan Sabha Kendra Humphugi Manungda polling station
Sahumdi vote thadabi sang sada Manipur ki makhada lei mafam singni haina masak khangdokle mangna hai ngasi pangtholba campaign asi wakhalondi my vote my valentine love your state love your voice love your vote haivashini mangna hai campaign asi makhada North Shillong Arbanam so atay jila khrad leiba Vidhan Sabha kendra singda tongan ba thaurum kaya sili tabiriba pawasi Akashbani Imphal dagini Ngaksel Mantri Rajnath Singh ngasi Bengaluru da pangtholiba Aero India gi saruk am oina ngaksel mantri sing mifam da saruk yagani mifam ase ngaksel gi lamda amaga hena tengmang pinaduna chakhotpa purakna bi pandam da sinbani mifam asida leibang sing gi marakta capacity building training space artificial intelligence amasung maritime security gi lamda hena tengmang pinaduna matang da khanagani Aero India gi saruk am oina ngaksel mantri sing ngaksel gi raja mantri sing Chief of Defence Staff amasung Defence Secretary sing mifam kaya pangthokani hairiba mifam sing asida ngaksel amasung aerospace ke lamda marup mapang oiba leibak sing gi marakta anogba khudongchaba kaya phanganna bhonagani Aero India lising ni kulhumde asi Pradhan Mantri Narendra Modi na ngarang hokdokhibani Air Chief Marshal B.R. Chowdhury na Aero India so manung da leibak asi masak mathum tana sajaba light combat aircraft Tejas Paiki Tejas asi khwaidagi phaba flight safety record yawa yamna pikpa masung yangba aircraft makhal amani Kendra ge culture ge raja mantri Arjun Ram Meghwal nangasi New Delhi da kunithoi suba Bharat Ranga Mahotsav lesingani kulumthoi hokdok lagani New Delhi ge Kamani Auditorium da pangthoba sahi ge oiba festival asida leibak asge theater company Samarom saruk yagani drama kaya utpagi mathakta lairik phongba director sing unaba Zati amatok andar jati thake seminar pangthok pana festival asigi mapung oiba saktam oigani National School Drama National Pangthok kadaba Malem thake theater festival asi Delhi Jaipur Ranchi Guwahati Jammu Srinagar Bhopal Nasik Rajamundry amasung Keveria da pangthokani Bharat Ranga Mahotsav asi pangthokpi maroi pandamdi tongan malebak singi kala sanskriti gi lamda amag hena mari fagat hanbani Madhya Pradesh ki Indore chathariba G20 Agriculture Working Group ki mifam danga se kendra gi Civil Aviation Mantri Jyotiraditya Sindhya wa ngangani mifam asida saruk yariba sadasa leibak sing amasung malemgi lup kaya gi musing gi khana nenabagi thorum amasung asi pangthokani Madhya Pradesh ki Mukhyamantri Shivraj Singh Chauhan mifam asingana hokdokhibani numit humni chathagadaba mifam asida G20 sadasa leibak kuntrarong mihusing yauna puna delegate chamoromna saruk yari mifam asida lawu singuga mai lena wafam sing food security sustainable agriculture masi oiba chinjak lawu singi lamda ahong puraknaba digitalization wafam kya khanari Bharat ki IIT Indore ki mahiru anina Dubai da pangthoba World Government Summit sanaga takman phangduna UAE dirham million amagi mana phangle mahiroi niyati totala amasung Nil Kaples Kumar Farikta lemjeninga oiriba mana asi Egypt ki Rashtrapati Abdel Fattah al-Sisi ngarang khusinnaki mahiroi sing asina Blogville app puthokkibani Badminton Asia Mixed Team Championship ni kulhumdenga sidagi Dubai da horagani Bharat ki PV Sindhu amasung SS Pranoy na Group B gi ahoba match ta Kazakhstan ki sanaroi singa thengnaragani nupa ge singles ta Bharat ki world number 8 Pranoy amasung world number 10 Lakshya Senalu singani nupa gi doubles ta Chirag Shetty amasung Dhruva Kapila amadi Krishna Prasad Garga amasung Vishnu Bardhan ki mapang saruk yari haujik aroibada maroi pau amuk hanna Naga singi maru manang honbige kumhai lungani na lakpada Mukhyamantri Nongthoman Biren Singh yauna lusingba kayani yaipa paujel pirakli Tripura Vidhan Sabha mikhal gi vote kamagi matam ngasi ni midang wairam loiragani ngaksel mantri Rajnath Singh ngasi Bengaluru da pangthok leba Aero India gi saruk ama oina ngaksel mantri Singh mifam da saruk yagani amasung Kendriya Culture gi Raja Mantri Arjun Ram Meghwal ngasi New Delhi da kunitoi suba Bharat Ranga Mahotsav lisingani kulhumde hokdok lagani pauloi jare